President Governor Amadi Manipuri MLA Singda pointer Yaoba Memorandum Ama APUNBA Manipuri IMASHING Pishinkhre HAINA Look ASIGI President INAOCHA PHONGDORAKLI Manipur Press Club Ke Thangjing Hall the Pangthokpa Pau Mifam Amada Wafam Asi Phongdoklatuna Bahangna Hai Ngasi Memorandum Ado Pishinabagitamak Hanagi Chief Minister Nongthombam Birengi Mayumda Chatlubada Yam Adu Ngaihak Ngayu Haiduna Ngahellaga Thamlaga Matungda Police Kauduna Tanthorakhe Thawong asi akanmongda kanjem thawi ngasi look asina Pishinkhre memorandum aduda yauriba point singi manungda MLA singna hojik tumina leishiliba asi yaningde miyamgi pakholoi oinaba thagatkiba MLA singna athubada miyamni yaba lenga ama semduna Manipurdagi president role lothokadabane narol da changlakpa illegal immigrant sing amadi popi thariba singi mathakta chathaduna lakpa action sing makha chathakadabane khulngakpa singda priority basis ta makhoige akhanaba thawrang Paikat Kadabani Amadi Lanjanatuna Lady Sing Masa Masagi Mayumda Hanjit Gadabani Highway Yaudi. President Hana Memorandum Pisalure, Matugi Matunda, Governor Pisale, Matunda, Apona Numi Taramin, Numi Sida, Apona, Talima, demands in say, Tawtabadagi, Kano government, Punta government, Masamaktabadagi, Apona Karito, Sigana Kanara Matunda. Adudi koi manti MLA sing sida koi memorandum se pisan badar kar oina hairaga koi memorandum se pisala pane